ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯀꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯈꯟꯊꯔꯒ ꯑꯐꯕꯇ ꯂꯧꯁꯟꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯨꯔꯖ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ BSc ꯇꯧꯅꯅꯕ ꯑꯐꯕ ꯀꯣꯂꯦꯖ ꯑꯃ ꯊꯤꯔꯛꯄꯗ ꯀꯣꯂꯦꯖ ꯑꯃꯗꯤ ꯐꯪꯏ꯫ ꯀꯣꯂꯦꯖ ꯑꯗꯨꯒ ꯈꯔ ꯅꯛꯅ ꯂꯩꯕ ꯕꯔꯥ ꯑꯃꯗ ꯃꯊꯟꯇ ꯂꯩꯈꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯕꯔꯥ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯀꯥ ꯑꯗꯨꯒ ꯑꯍꯜ ꯈꯔ ꯑꯣꯏꯔꯕꯤ ꯆꯍꯤ 35 ꯁꯨꯔꯕꯤ ꯃꯣꯅꯤꯀꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯁꯨꯔꯖ ꯕꯔꯥ ꯑꯗꯨꯗ ꯑꯍꯥꯟꯕ ꯍꯣꯡꯖꯤꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯨꯔꯖ ꯃꯃꯥꯒ ꯃꯄꯥꯒꯅ ꯒꯥꯔꯤꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯀꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯀꯥ ꯑꯗꯨ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯀꯥ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯀꯨꯏꯅ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯔꯖꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯕꯔꯥ ꯑꯗꯨꯒꯤ ꯃꯄꯨꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁꯨꯔꯖꯅ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯗ꯭ꯔꯦꯁ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯠꯂꯒ ꯐꯨꯜ ꯃꯦꯀꯞ ꯇꯧꯔꯒ ꯊꯕꯛ ꯍꯜꯂꯛꯄꯁꯨ ꯃꯥꯜꯂꯤ꯫ ꯁꯨꯔꯖꯀꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯕꯔꯥ ꯑꯗꯨ ꯐ꯭ꯂꯣꯔ 2ꯅꯤ꯫ ꯁꯨꯔꯖ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯕꯅꯤ꯫ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯁꯨꯔꯖꯇ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯜꯂꯒ ꯁꯨꯔꯖꯅꯁꯨ ꯌꯦꯡꯉꯨꯕꯗ ꯁꯨꯔꯖꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯗꯤ ꯑꯅꯧꯕꯔꯣ?" ꯁꯨꯔꯖꯅ, "ꯑꯧ, ꯃꯥꯅꯦ." "ꯑꯣ, ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯨꯔꯖ ꯀꯣꯂꯦꯖ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯁꯨꯔꯖꯀꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯖꯀꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯟꯒꯗꯕꯗꯨ ꯉꯁꯤ ꯑꯣꯏꯕꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯅꯤ꯫ ꯁꯨꯔꯖꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯅꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯃꯥꯅ ꯀꯧꯁꯤꯜꯂꯒ, "ꯏꯕꯨꯡꯉꯣ, ꯂꯥꯛꯎꯅꯦ ꯅꯇꯩꯃꯁꯦ, ꯅꯪꯒ ꯈꯪꯅꯅꯕ ꯑꯩꯒꯅꯦ ꯋꯥꯔꯤ ꯁꯥꯅꯔꯝꯕꯅꯤ." ꯁꯨꯔꯖꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯣꯅꯤꯀꯥꯅ ꯃꯥꯡꯒꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯦ, ꯉꯔꯥꯡ ꯈꯪꯅꯔꯕꯅꯤ, ꯋꯥꯔꯤꯒꯁꯨ ꯁꯥꯅꯔꯄꯣꯠꯅꯤꯗ." ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯅꯤꯀꯥꯅ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯨꯔꯖꯀꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯅ, "ꯏꯆꯥꯁꯦ ꯌꯥꯝꯅ ꯄꯪꯖꯕꯅꯤ, ꯅꯪꯅꯅꯦ ꯈꯔ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯌꯨ." ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯊꯔꯛꯂꯝꯃꯤ, "ꯍꯣꯏ ꯏꯅꯦ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯩꯌꯦ." ꯑꯁꯨꯝ ꯍꯥꯏꯅ ꯋꯥꯔꯤꯒ ꯇꯧꯔꯒ ꯁꯥꯟꯅ-ꯁꯥꯟꯅꯗꯅ ꯅꯣꯛ-ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯨꯔꯖꯇꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯉꯛꯑꯒ ꯄꯣꯊꯥꯔꯦ꯫ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯏ꯫ "ꯆꯥꯛꯀ ꯊꯣꯡꯕꯤꯔꯝꯃꯕꯅꯤꯀꯣ, ꯕꯕꯥꯁꯨ ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ. ꯐꯖꯅꯅꯦ ꯏꯟꯊꯤ-ꯏꯟꯊꯤꯅ ꯂꯩꯌꯨ, ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯟꯅꯕ ꯌꯥꯕ ꯁꯤꯟꯅꯔꯝꯂꯒ ꯁꯨꯔꯖꯀꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯁꯨꯔꯖꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯗꯨꯅ ꯇꯨꯝꯁꯤꯜꯂꯤ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯆꯥꯛ ꯆꯥꯅꯅꯕ ꯇꯦꯕꯜꯗ ꯇꯧꯕꯗ ꯏꯇꯩꯃ ꯃꯣꯅꯤꯀꯥꯗꯨ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯆꯪꯉꯛꯑꯣ ꯍꯥꯏꯕ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯂꯛꯂꯝꯃꯤ ꯃꯥꯁꯨ꯫ ꯃꯣꯅꯤꯀꯥꯅ, "ꯁꯨꯔꯖ, ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯅ ꯊꯣꯡꯕꯅꯤ, ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ." ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯁꯨꯔꯖꯅ, "ꯏꯇꯩꯃꯁꯨ ꯈꯔ ꯆꯥꯈꯤꯁꯦ." ꯃꯣꯅꯤꯀꯥꯅ, "ꯌꯥꯔꯦ, ꯑꯩꯗꯤ ꯌꯥꯔꯅꯤ, ꯅꯪ ꯆꯥꯊꯣꯛꯑꯣꯀꯣ. ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯀꯥꯗꯣ ꯁꯦꯠꯆꯤꯟ ꯆꯥꯁꯤꯜꯂꯨꯗꯅ. ꯅꯣꯡꯅ ꯆꯤꯐꯦꯠ-ꯆꯤꯐꯦꯠ ꯇꯥꯕꯅꯦ, ꯈꯣꯡꯒ꯭ꯔꯥꯎ ꯑꯆꯣꯟꯕ ꯑꯃꯗꯤ ꯁꯦꯠꯆꯤꯜꯂꯨꯗꯅ." ꯑꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕꯒꯨꯝ ꯈꯜꯂꯤ꯫ ꯌꯦꯡꯊꯔꯨꯕꯗ ꯕꯣꯛꯁꯔ ꯈꯛꯇ ꯑꯣꯏꯅ ꯁꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯀꯥꯏꯗꯅ ꯃꯥꯏꯒꯥꯁꯦ ꯉꯥꯡꯈꯠꯂꯤ ꯁꯨꯔꯖꯇꯨ꯫ "ꯍꯣꯏ ꯏꯇꯩꯃ" ꯍꯥꯏꯔꯒ ꯁꯝꯃꯔ ꯄꯦꯟ ꯑꯃ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯆꯥꯔꯒ ꯂꯩ꯫
ꯃꯣꯅꯤꯀꯥꯁꯨ ꯁꯨꯔꯁꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯥꯎꯕ꯭ꯔꯣ ꯍꯤꯟꯖꯥꯡꯗꯨꯕꯣ? ꯁꯨꯔꯁꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ, ꯀꯣꯛ ꯈꯛꯇ ꯅꯣꯝꯃꯒ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯨꯔꯁ ꯃꯃꯥꯏ ꯅꯣꯡꯈꯠꯄ ꯉꯝꯗ ꯅꯣꯟꯊꯗꯨꯅ ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯔꯒ ꯂꯩ꯫ ꯃꯣꯅꯤꯀꯥꯅ "ꯏꯀꯥꯏꯔꯤꯔꯣ? ꯐꯥꯒꯤ ꯇꯧꯕꯅꯤꯃꯤ, ꯅꯃꯥꯏꯀꯥꯇꯣ ꯉꯁꯛ ꯉꯥꯡꯉꯗꯅ꯫ ꯐꯔꯦꯁꯦ, ꯏꯇꯩꯃꯃꯨꯛ ꯆꯠꯂꯒꯦꯀꯣ꯫" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯣꯅꯤꯀꯥꯁꯨ ꯀꯥꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯁꯨꯔꯁ ꯏꯀꯥꯏꯅ ꯆꯥꯛ ꯆꯥꯔꯒ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯃꯣꯅꯤꯀꯥꯁꯨ ꯁꯨꯔꯁꯀ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯑꯁꯨꯃꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯇꯩꯃ ꯑꯗꯨꯁꯨ ꯁꯨꯔꯁꯀꯤ ꯀꯥꯗ ꯅꯨꯡꯇꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯁꯨꯔꯁꯁꯨ ꯃꯥꯒ ꯋꯥꯔꯤ ꯇꯣꯏꯅ ꯇꯣꯏꯅ ꯁꯥꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥ ꯑꯃ ꯁꯨꯔꯛꯂꯦ ꯁꯨꯔꯁꯅ ꯚꯔꯥ ꯑꯗꯨꯗ ꯂꯩꯔꯛꯄ, ꯃꯣꯅꯤꯀꯥꯒꯁꯨ ꯈꯪꯅꯔꯛꯄ꯫ ꯅꯣꯡꯃ ꯑꯃ ꯃꯣꯅꯤꯀꯥꯅ "ꯁꯨꯔꯁ, ꯅꯪꯗꯤ ꯑꯩꯒꯤ ꯀꯥꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯅ, ꯑꯋꯥꯠ ꯑꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ" ꯍꯥꯏꯔꯒ꯫ ꯑꯩꯅꯅꯦ ꯍꯪꯉꯛꯄ ꯉꯥꯏ ꯂꯩꯒꯅꯨꯀꯣ, ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯕꯨ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯄ ꯇꯟꯕ꯭ꯔꯣ? ꯁꯨꯔꯁꯅ "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯩꯃ, ꯑꯗꯨꯝ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯀꯥꯟꯗ ꯍꯪꯉꯛꯀꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦꯗ꯫ ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯣꯂꯦꯖꯇꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯌꯥꯝ ꯇꯧꯗꯥꯏꯅꯦ? ꯈꯪꯗꯕ ꯂꯩꯔꯁꯨꯅꯦ ꯑꯩ ꯇꯥꯛꯄꯤꯒꯦ, ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ, ꯄꯩꯁꯥ ꯑꯔꯦꯝꯕꯗ ꯇꯤꯡꯗꯅꯕ꯫ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯍꯪꯂꯨꯔꯗꯤ ꯄꯩꯁꯥꯗꯣ ꯑꯔꯦꯝꯕꯗ ꯇꯤꯡꯉꯤꯗꯅ, ꯃꯥꯡꯍꯟꯒꯅꯨ꯫ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ." "ꯐꯔꯦ, ꯅꯣꯏꯒꯤ ꯇꯥꯃꯣꯁꯨꯅꯦ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯂꯒ ꯂꯩ꯫ ꯑꯩꯁꯨꯅꯦ ꯊꯕꯛ ꯆꯠꯂꯗꯤ ꯄꯥꯛ ꯍꯦꯛ ꯁꯪꯗꯦ, ꯑꯣꯐ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯀꯥ ꯃꯅꯨꯡꯗ ꯂꯩ꯫ ꯅꯣꯏ ꯇꯥꯃꯣꯁꯨ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ, ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯒ ꯌꯨ ꯇꯞ ꯇꯥꯒꯩ ꯊꯛꯑꯒꯅꯦ ꯑꯗꯨꯝ ꯍꯜꯂꯛꯇꯧꯔꯤꯕꯅꯤ꯫ ꯒ꯭ꯌꯥꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯇꯧꯔꯤꯕꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯈꯪꯗ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯅꯤꯀꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯁꯨꯔꯁ ꯑꯍꯤꯡꯗꯨꯃ ꯂꯥꯏꯔꯤꯛ ꯄꯥꯔꯒꯦꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯇꯩꯃ ꯃꯣꯅꯤꯀꯥꯗꯨ ꯁꯨꯔꯁꯀꯤ ꯀꯥꯗ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯦ꯫ ꯁꯨꯔꯁꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯍꯪꯒꯦꯅ ꯍꯥꯏꯗꯨꯅ ꯃꯣꯅꯤꯀꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯪꯗꯕ ꯂꯩꯔꯗꯤ ꯂꯥꯛꯎ ꯍꯥꯏꯕꯗꯨꯗ ꯁꯨꯔꯁꯁꯨ ꯀꯔꯤꯃꯠꯇ ꯈꯜꯂꯨꯗ ꯃꯥꯒꯤ ꯀꯥꯗ ꯆꯠꯂꯨꯏ꯫ ꯁꯨꯔꯁꯅ "ꯇꯩꯃ, ꯇꯩꯃ" ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯔꯁꯅ ꯑꯗꯨꯛ ꯀꯟꯅ ꯀꯧꯕ ꯑꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯁꯨꯔꯁꯅ ꯊꯣꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯨꯕꯗ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯅꯤꯀꯥꯗꯨ ꯌꯥꯝꯅ ꯀꯣꯝꯕ ꯐ꯭ꯔꯤ ꯁꯥꯏꯖꯀꯤ ꯅꯥꯏꯠ ꯗ꯭ꯔꯦꯁ ꯑꯉꯧꯕ ꯑꯃ ꯂꯤꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯁꯅ "ꯑꯩ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯀꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ, ꯌꯥꯔꯅꯤ ꯇꯩꯃ, ꯍꯌꯦꯡ ꯑꯣꯏꯅ ꯍꯪꯉꯒꯦ" ꯑꯁꯤ ꯍꯥꯏꯖꯤꯜꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯣꯅꯤꯀꯥꯒꯤ ꯐꯤꯚꯝꯗꯨꯒ ꯄꯥꯈꯠꯅ ꯁꯨꯔꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯉꯥꯏꯈꯨꯑꯣ ꯁꯨꯔꯁ, ꯏꯇꯩꯃꯅ ꯇꯥꯛꯄꯤꯒꯦ꯫" ꯁꯨꯔꯁꯅ "ꯌꯥꯔꯅꯤ ꯇꯩꯃ, ꯍꯌꯦꯡ ꯑꯣꯏꯅ" ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯣꯅꯤꯀꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯨꯔꯁ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯄꯒ ꯅꯣꯠꯕꯨꯛ ꯑꯃ ꯄꯥꯏꯔꯒ ꯃꯪꯉꯒ ꯉꯁꯥꯏꯒꯤ ꯃꯣꯅꯤꯀꯥꯅ ꯐꯨꯔꯤꯠ ꯑꯄꯥꯕ ꯑꯃ ꯂꯤꯠꯂꯒ ꯇꯧꯍꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒ ꯅꯛꯁꯤꯟꯅꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯁꯨꯔꯁꯁꯨ ꯃꯣꯅꯤꯀꯥꯗ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯃꯣꯅꯤꯀꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯨꯔꯁ ꯀꯣꯂꯦꯖ ꯍꯜꯂꯛꯂꯒ ꯀꯥꯗ ꯆꯪꯂꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯒ ꯐꯃꯨꯡꯗ ꯍꯦꯛ ꯍꯤꯞꯊꯕꯒ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨ ꯑꯃꯨꯛ ꯈꯜꯂꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯀꯥꯟꯗ ꯃꯣꯅꯤꯀꯥꯒꯤ ꯀꯥꯗ ꯊꯣꯡ ꯍꯥꯡꯈꯤꯕ ꯃꯈꯣꯟ ꯑꯃ ꯇꯥꯈꯤ꯫ ꯁꯨꯔꯁꯅ ꯃꯣꯅꯤꯀꯥ ꯂꯥꯛꯄ ꯇꯥꯕꯗꯒꯤ
ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯑꯃ ꯄꯥꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯠꯅꯅꯕ ꯇꯧꯏ꯫ ꯏꯇꯩꯃ, ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯣꯅꯤꯀꯥꯗꯨ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯀꯩꯗꯧꯔꯦ? ꯏꯇꯩꯃ, ꯉꯔꯥꯡꯒꯤꯗꯣ꯫ ꯃꯣꯅꯤꯀꯥꯅ ꯃꯃꯥꯏ ꯑꯗꯨ ꯏꯀꯥꯏꯔꯞ ꯇꯧꯔꯒ, ꯉꯔꯥꯡꯒꯤꯗꯣ ꯑꯩꯒ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅꯦ, ꯎꯅꯗ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯅꯦ꯫ ꯑꯗꯣ ꯑꯇꯣꯞꯄꯗꯗꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯨꯔꯖꯅ, ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯀꯤꯗꯣ ꯑꯗꯨꯗꯣ ꯍꯪꯒꯦꯅ ꯇꯧꯕꯅꯦ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯣꯅꯤꯀꯥꯅ ꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯥꯗꯨ ꯅꯨꯄꯤꯅ ꯂꯩꯕ ꯑꯣꯏꯕꯅ ꯌꯥꯝꯅꯁꯨ ꯅꯥꯜꯂꯤ꯫ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩ꯫ ꯃꯣꯅꯤꯀꯥꯅ ꯐꯣꯜꯗꯤꯡ ꯇꯦꯕꯜ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ, ꯂꯥꯛꯑꯣ ꯁꯤꯗ, ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯔꯖꯁꯨ ꯇꯦꯕꯜ ꯑꯗꯨꯗ ꯅꯣꯠꯕꯨꯛꯇꯨ ꯊꯝꯃꯒ ꯁꯤ ꯃꯇꯥꯡꯁꯦ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯁꯨꯔꯖꯀꯤ ꯃꯃꯥꯡꯗ ꯐꯝꯃꯒ ꯉꯔꯥꯡꯒꯤ ꯐꯨꯔꯤꯠ ꯑꯄꯥꯕ ꯑꯃ ꯌꯥꯝꯅ ꯀꯣꯝꯅ ꯂꯤꯠꯄꯗꯨ ꯌꯦꯡꯉꯒ ꯃꯃꯥꯡꯗ ꯂꯩ꯫ ꯁꯨꯔꯖ, ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯁꯨꯔꯖꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯇꯩꯃ, ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯣꯅꯤꯀꯥꯅ ꯃꯈꯥ ꯇꯥꯅ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅꯅꯦ, ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯁꯤꯡꯁꯦ ꯌꯦꯡꯁꯤꯜꯂꯣ꯫ ꯉꯥꯏꯈꯣ, ꯆꯥ ꯑꯝꯇ ꯂꯣꯜꯂꯛꯀꯦ, ꯆꯥ ꯊꯛꯈꯤꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯆꯥ ꯂꯣꯜꯂꯒ ꯆꯥꯗꯨ ꯇ꯭ꯔꯦ ꯑꯃꯗ ꯐꯖꯅ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯊꯔꯒ ꯊꯝꯕ ꯑꯗꯨꯗ ꯁꯨꯔꯖꯅ ꯃꯍꯥꯛꯀꯤ ꯑꯀꯣꯝꯕ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯎꯠꯊꯣꯛꯂꯨꯔꯦ꯫ ꯁꯨꯔꯖ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈꯠꯂꯛꯂꯝꯃꯤ꯫ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯅꯤꯀꯥꯅ ꯁꯨꯔꯖꯀꯤ ꯀꯣꯂꯦꯖ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯁꯨꯕꯤꯒꯦ, ꯕꯥꯊꯔꯨꯝꯗ ꯐꯤꯁꯤꯡ ꯑꯗꯨ ꯊꯝꯂꯝꯃꯣ ꯍꯥꯏꯔꯝꯃꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤ꯫ ꯁꯨꯔꯖꯁꯨ ꯐꯤꯁꯤꯡ ꯑꯗꯨ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯊꯝꯃꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯨꯔꯤꯠ ꯃꯇꯠ ꯃꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯝꯂꯝꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯄꯥꯟꯂꯣꯝꯗ ꯃꯣꯅꯤꯀꯥ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯄꯥꯈꯠꯃꯟꯗꯅ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯊꯝꯃꯝꯃꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯣꯅꯤꯀꯥꯅ ꯁꯨꯔꯖꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯨꯔꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯁꯨꯔꯖ ꯀꯥ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯃꯣꯅꯤꯀꯥꯅ ꯀꯧꯔꯛꯂꯝꯃꯤ, ꯐꯤꯁꯤꯡꯁꯦ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯁꯨꯔꯖꯁꯨ ꯄꯥꯈꯠꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯤꯔꯣꯜ ꯃꯇꯠ ꯃꯔꯥꯡ ꯌꯦꯡꯉꯨꯕꯒꯤ ꯁꯤꯡ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯐꯠ ꯄꯥꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗ ꯃꯣꯅꯤꯀꯥꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯝꯂꯛꯂꯝꯃꯤ꯫ ꯁꯨꯔꯖꯁꯨ ꯄꯥꯈꯠꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩ꯫ ꯃꯥꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯂꯥꯛꯑꯣ, ꯁꯤꯅꯤꯃꯥ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯦꯡꯁꯤ꯫ ꯑꯩꯁꯨ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯇꯜꯂꯦꯕ, ꯑꯗꯨꯅ ꯅꯪ ꯂꯥꯛꯎꯀꯣ ꯁꯨꯔꯖ꯫ ꯁꯨꯔꯖꯁꯨ ꯋꯥꯈꯜꯗ ꯑꯃ ꯇꯧꯗꯨꯅ ꯂꯩ, ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯉꯁꯤꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯥꯟꯅꯔꯦ, ꯄꯥꯝꯖꯕ ꯑꯃ ꯐꯪꯂꯅꯤ ꯈꯟꯕꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯣꯅꯤꯀꯥꯒꯤ ꯔꯨꯝꯗ ꯁꯨꯔꯖꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯉꯤ꯫ ꯐꯤꯂꯝ ꯑꯗꯨꯒꯤ ꯁꯤꯟꯗ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯎꯔꯛꯄꯗ ꯁꯨꯔꯖ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯩ꯫ ꯁꯨꯔꯖꯅ ꯐꯠꯂꯞ ꯃꯣꯅꯤꯀꯥꯗꯁꯨ ꯌꯦꯡꯉꯤ꯫ ꯃꯣꯅꯤꯀꯥꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯕ ꯑꯗꯨꯗꯁꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯐꯤꯂꯝꯗꯨꯒꯤ ꯑꯀꯤꯕ ꯁꯤꯟ ꯑꯃꯗ ꯈꯪꯗꯨꯅ ꯃꯣꯅꯤꯀꯥꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯁꯣꯛꯂꯨꯔꯦ꯫ ꯁꯨꯔꯖꯅ ꯏꯀꯥꯏꯗꯨꯅ, ꯏꯇꯩꯃ, ꯑꯩ ꯇꯨꯝꯃꯨꯔꯒꯦ, ꯄꯨꯡꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥꯁꯨ, ꯑꯣ ꯐꯔꯦ ꯐꯔꯦ, ꯇꯨꯝꯃꯨꯔꯣ, ꯑꯩꯁꯨ ꯇꯨꯝꯃꯒꯦ, ꯆꯠꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯨꯔꯖꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯂꯒ ꯐꯃꯨꯡꯗ ꯍꯤꯞꯅ ꯃꯨꯠ ꯀꯌꯥ ꯑꯃꯁꯨ ꯁꯥꯒꯠꯆꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯊꯦꯡꯅ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯁꯨꯔꯖꯅ ꯊꯦꯡꯅ ꯄꯥꯔꯤꯉꯩꯗ ꯊꯪꯅꯕ ꯃꯇꯩꯃꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯨꯔꯖꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯟ ꯑꯃ ꯊꯣꯛꯂꯛꯏꯁꯦ
ꯏꯇꯩꯃ ꯈꯣꯏꯒꯤ ꯀꯥꯗꯒꯤꯅꯤ, ꯊꯣꯡꯅꯥꯎꯁꯤꯁꯨ ꯐꯖꯅ ꯂꯣꯟꯁꯤꯟꯗꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯊꯣꯡꯅꯥꯎꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯏ꯫ ꯀꯥ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯃꯇꯩꯃ ꯑꯗꯨꯒ ꯌꯨ ꯊꯛꯂꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁꯨꯔꯖꯅ ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ, ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯨꯔꯒ ꯂꯩꯕꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯨꯔꯖ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯩ꯫ ꯃꯣꯅꯤꯀꯥꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯁꯨꯔꯖ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯦꯟꯅ ꯈꯪꯖꯔꯁꯅꯨ ꯎꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯥꯗꯨꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯁꯨꯔꯖ ꯏꯀꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯇꯞ ꯅꯞꯁꯟꯅꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯁꯨꯔꯖꯁꯨ ꯏꯪꯈꯠꯂꯛꯄꯒꯤ ꯍꯥꯟꯅ ꯄꯨꯅꯕ ꯉꯝꯗꯕ ꯑꯣꯏꯕꯅ ꯍꯥꯟꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯇꯩꯃꯒ ꯂꯣꯏꯅꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁꯨꯔꯖ ꯃꯇꯝ ꯈꯤꯇꯪ ꯐꯪꯕꯗ, ꯇꯥꯟꯖꯥ ꯐꯪꯕꯗ ꯃꯣꯅꯤꯀꯥꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯣꯅꯤꯀꯥꯁꯨ ꯑꯗꯨꯝ ꯅꯛꯁꯤꯟꯅꯅꯕꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯗꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯁꯨꯔꯖꯅ ꯃꯣꯅꯤꯀꯥꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯇꯩꯃꯗꯨ ꯕꯥꯊꯔꯨꯝꯗ ꯏꯔꯨꯖꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯖꯅ "ꯏꯇꯩꯃ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦꯀꯣ"꯫ ꯃꯣꯅꯤꯀꯥꯁꯨ "ꯉꯥꯏꯈꯨꯑꯣ, ꯂꯨꯖꯕꯁꯨ ꯂꯣꯏꯔꯦ, ꯑꯩ ꯊꯣꯔꯛꯑꯒꯦ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ"꯫ ꯁꯨꯔꯖꯁꯨ ꯐꯝꯂꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯣꯅꯤꯀꯥ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯇꯥꯋꯦꯜ ꯑꯃ ꯐꯤꯗꯣꯜ ꯌꯧꯅ ꯆꯤꯡꯈꯠꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯔꯖ ꯃꯣꯅꯤꯀꯥꯒꯤ ꯉꯧꯔꯕ ꯁꯕꯥꯟ ꯌꯥꯇꯣꯟ ꯎꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯁꯨꯔꯖ ꯃꯇꯩꯃꯅꯤ ꯍꯥꯏꯕꯐꯥꯎ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯔꯖ ꯑꯁꯤꯒꯤ ꯋꯥꯈꯜꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯅꯤ꯫ ꯃꯁꯤꯡꯅ ꯊꯣꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯑꯁꯤ ꯃꯣꯅꯤꯀꯥꯅ ꯇꯥꯍꯧꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯁꯨꯔꯖ, ꯀꯔꯤ ꯍꯥꯏꯕꯅꯣ"꯫ ꯁꯨꯔꯖꯅ "ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯇꯩꯃ"꯫ ꯃꯣꯅꯤꯀꯥꯅ "ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤꯀꯣ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯐꯠꯇꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯆꯪꯈꯤ꯫ ꯁꯨꯔꯖꯁꯨ ꯆꯦꯞꯂꯞ ꯇꯧꯅ ꯌꯦꯡꯍꯧꯏ꯫ ꯃꯣꯅꯤꯀꯥꯁꯨ ꯁꯨꯔꯖꯀꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯕ ꯃꯥꯜꯂꯤ꯫ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯁꯨꯔꯖꯅ ꯃꯇꯩꯃꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯔꯅꯤ ꯈꯪꯂꯗꯨꯅ ꯃꯣꯅꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯣꯟꯁꯤꯜꯂꯨꯏ꯫ ꯃꯣꯅꯤꯀꯥꯁꯨ "ꯉꯥꯎꯁꯤꯟꯅꯅꯨ, ꯑꯉꯥꯡꯅ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯔꯖ "ꯑꯩꯕꯨ ꯄꯥꯈꯪ ꯐꯥꯗ꯭ꯔꯤ ꯀꯥꯏꯅ, ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯦ"꯫ ꯏꯄꯪ ꯄꯪꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯔꯖꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ "ꯑꯗꯣ ꯅꯪ ꯍꯪꯅꯤ ꯍꯥꯏꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯛꯑꯣ, ꯑꯩ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ ꯁꯨꯔꯖꯁꯨ "ꯍꯣꯏ ꯏꯇꯩꯃ" ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯃꯛ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯣꯅꯤꯀꯥꯁꯨ ꯍꯜꯂꯛꯇꯨꯅ ꯀꯥꯗ ꯂꯩꯔꯦ꯫ ꯉꯁꯤꯗꯤ ꯈꯔ ꯍꯦꯟꯖꯤꯜꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯁꯨꯔꯖꯁꯨ "ꯂꯥꯛꯑꯣ, ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯔꯖꯅ "ꯏꯇꯩꯃ, ꯌꯥꯔꯅꯤ, ꯑꯩ ꯉꯁꯥꯏꯗꯣ ꯅꯦꯠꯇꯒꯤ ꯑꯣꯏꯅ ꯌꯦꯡꯉꯦ". "ꯅꯪꯕꯨ ꯁꯥꯎꯔꯕ꯭ꯔꯣ"꯫ "ꯁꯥꯎꯅꯨꯁꯦ, ꯄꯥꯈꯪ ꯐꯥꯔꯗꯤ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯑꯣ". ꯁꯨꯔꯖꯁꯨ ꯆꯪꯂꯒ ꯐꯤꯂꯝꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯩ꯫ ꯃꯣꯅꯤꯀꯥꯅ "ꯁꯨꯔꯖ, ꯅꯪꯕꯨ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯣ"꯫ "ꯀꯣꯏꯗꯦꯗ ꯏꯇꯩꯃ, ꯏꯇꯩꯃ ꯍꯣꯏꯒꯨꯝꯕꯤ ꯐꯪꯂꯗꯤ ꯌꯥꯔꯦ", ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ "ꯅꯣꯏ ꯇꯥꯃꯣꯁꯨ ꯀꯦꯌꯔ ꯐꯖꯅꯁꯨ ꯂꯧꯕꯤꯗꯦ, ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒꯅꯦ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯗꯦꯗ ꯇꯧꯐꯝꯒ ꯑꯃꯠꯇ, ꯑꯗꯣ ꯅꯪ ꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯏꯇꯩꯃ, ꯇꯥꯃꯣꯅ ꯀꯦꯌꯔ ꯂꯧꯗ꯭ꯔꯒꯁꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯏꯇꯩꯃꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯅꯅꯥꯎꯗ ꯑꯗꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯣꯏꯅꯤ, ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ. ꯏꯇꯩꯃꯒꯤꯗꯃꯛꯇ ꯑꯩꯅ ꯍꯤꯡꯂꯤꯁꯤ". ꯌꯨ ꯈꯔ ꯉꯥꯎꯕꯒ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗ ꯃꯆꯤꯟꯅ ꯊꯣꯛꯄ "ꯁꯨꯔꯖ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯅꯇꯩꯃꯅ ꯄꯥꯝꯂꯤꯁꯦ ꯅꯤꯡꯂꯤꯁꯦ ꯊꯨꯡꯍꯜꯂꯣ" ꯍꯥꯏꯗꯨꯅ ꯃꯣꯅꯤꯀꯥꯅ ꯁꯨꯔꯖꯄꯨ ꯀꯣꯟꯁꯤꯜꯂꯨꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ
ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯈꯤꯕꯅ ꯃꯤ ꯇꯥꯅꯤ ꯇꯥꯔꯣꯏ ꯈꯪꯗ꯭ꯔꯦ ꯍꯥꯏꯅꯤꯡꯕ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯨꯝꯕꯨꯗꯨꯅ ꯃꯊꯛꯇ ꯂꯥꯡꯂꯤꯕ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯁꯨꯔꯖꯅ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯕꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕꯁꯨ ꯃꯥꯜꯂꯤ꯫ ꯌꯨꯝꯕꯨꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯥꯎꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯌꯥꯔꯔꯣꯏ, ꯌꯨꯝꯗ ꯍꯜꯍꯟꯈꯣ, ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯍꯟꯕꯗ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯨꯔꯖꯀꯤ ꯃꯌꯨꯝꯗ ꯄꯨꯔꯒ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯨꯔꯖ ꯃꯃꯥ ꯃꯄꯥꯅ ꯊꯝꯂꯝꯕ ꯑꯁꯥ ꯂꯣꯏꯅꯃꯛ ꯀꯥꯏꯈ꯭ꯔꯦ꯫ ꯅꯪꯅ ꯊꯣꯛꯄ ꯍꯤꯡꯂꯣ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯃꯤ ꯑꯣꯏꯔꯝꯗꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫